World War II loidri khanduna wargi mission chahi 𝗕𝗵𝗂𝗵 chathaduna lottuna leiramba lanmi lupa crore amma fawba piba malemgi khwaidagi tangba chummakhal 𝗕𝗵𝗴 Tower-dagi hena wangba malemgi khwaidagi wangba thong India gi ahanba flying taxi market value da 600 billion oiba malemgi khwaidagi yamna sana fangkiba laibak video sidagi punna khangminarasi 1945 ta World War II asi loikhrabasu Japan dagi guerrilla warfare operation gi mission makhada 26 December 1944 da Philippines ki Luban Kuba island atuda second lieutenant oina satkhiba Hiro Onoda Kuba Japanese army asina World War II loitri khanduna guerrilla warfare gi mission asi chahi 𝗕𝗵𝗂𝗵 chap chana 1974 fawba chathaduna leiramki mafamduda koiba lakpa Japanese explorer amaga thengnarubadagi la loikhre haibadi khanglaklammi adubu mahakki commandant dagi order ama fangdriba fawba mahak surrender toramde kona thangda 1974 March ki date 10 da mahakki war time gi commandant officer dagi order laktuna mahak surrender tawduna poknafam lamdam Japan da halaklammi Japanese singna thauna faba athoiba lanmi amani haina harau tayamna okpirami amma khaktada lupa crore amma fawba piba maru oina China leiba asina anti asthma anti cancer ni haina thajanariba traditional medicine sing sabada sijinnaba kanagumba amana faduna yolamlagadi India gi oina su Wildlife Protection Act 1972 gi makhada chahi 3 fawba jail da thamba malem gi khwaidagi tangba chummakhal asi 𝗕𝗵𝗂𝗶𝗶𝗵𝗵 mutkiba yabagi akiba leiraba chummasina oiri India gi oina Assam amadi Arunachal Pradesh ki mafam khara khaktada fangi hauji malem gi khwaidagi wangba thong oiriba 𝗕𝗵𝗯 bridge dagi hena wangba 𝗕𝗵𝗴 Tower ahum gi arumbaga manaba 2022 dagi saba horakhiba punna 2890 meter sangba awangba na 625 meter oiba malem gi khwaidagi wangba thong oigadoriba thong ase China gi 𝗬𝗎 district amadi Anlong district ani phaunan gadoriba 95% saba loiselaklaba mathang June thada sanga gadoriba thong adugi maming Hojang Grand Canyon Bridge kawi China gi miyoi singna district ani asi phaunaba hotnabada hana pung amma hena sanglamba du hojikti thong asina minute amada irai laina yauba ngamalagani India leiba asida mi masing yamna hengkalakpa masina maram oiraga gari su aduki matik yamkhalakpa city singda traffic yam oihalakpa emergency kaya nangnadaba matam yamna sanghalliba asigi awaba se koknaba 𝗟𝗲𝗶𝗵𝗃 na puthokpa passenger taruk fawba tongba yaraba pungda kilometer 250 yangna paiba ngamlaba Sunya Kuba flying taxi asi 2028 ta launch tawgadori ahanbagi oina Bangalore Mumbai Delhi da haudoklaga atopa city singda extend tawgadori masita natana 𝗟𝗲𝗶𝗵𝗃 na free da air ambulance service su pigadori India gi yumlonaba leibak oiriba China leiba asigi Hunan province Wanggu Central China hairiba mafam asida Geological Bureau of Hunan province ki matungina metric ton lising ama henba ion 600 billion value oiba meter lising ani lu thana tawruba matungda malemgi khwaidagi masing yamna sana fangki. Don't forget to like and subscribe.